Akaswani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Rajapal Ajay Kumar Balana Sababati Oiduna, Governor in Council Gimipam Asi Rajbaban the Pangtokre, Kumalampaki Velodrome Amasung Fencing Court Sengot Nabagi Matang the Sukhanakre. Bharat Myanmar Ngamkai the Leba Chandya Jilagi News Somtar Kulda, Asar Mapasa Kutonabdal Alovatara Siri Hari. Ngaksel Mantri Rajnath Singh Hari, Operation Sindurasi Hoki Basahi Kiata Pakistan Amasung Pakistan occupied Jammu Kashmir Regi Satharakiba, terrorist attack Singi Chapchapa Pakum Pibani. Kendrigi Mapan Thorom Mantri Dr. S. Jaisankarna, Bharat Amasung Pakistan gi Marata Atopa Lebak Amagana, Sangtai Nabigi Wapam Laiti Hari, Amasung, Jail Leriba Bondi Singh that supply to Buga Maridena, Punjab Police na Deputy Superintendent of Police Pare. Rajapal Ajay Kumar Balana Sababati Oiduna, Governor in Council Mipam Ngasi Rajbhavan Imphal gi Conference Hall da Pangtokre. Mipam Madura Chief Secretary Commissioner Singh, Rajapal gi Secretary Amasung, Tongan Tongan Bibhag Singh gi Secretary Singh Saruk Yaki. Mipam Madura Tongan Tongan Prasap Singh Khanabaga Loinana, Chakot Thorangi Project Singh da Ahen Mieng Thambaga Loinana, Administration Phaganaba Amasung, Lengak Sasan Hena Mapangal Kakanaba Tabak Singh Laukanaba Kanaki Hari. Kananaba Aduda Amaga Amaga Mateng Pangaduna, Miam de Hena Kudong Saba Panganaba Wapamka, Kanaki Hari. Manipur Olympic Association in Mirkangbu Amanasungasi, Imphal gi Rajbhavan da Rajapal Ajay Kumar Balaga Unakre. Unabaduda Imphal gi Kumalampak Sports Complex da Leriba, Cycle Thobam, Velodrome Amasung Fencing Court, Matamga Churunaba Mawongda, Semgat Nabigi Matang da Kanaki. English Singani Kuntreta Pangtok Kadriba Kuntrama Panchuba, National Games da Haribam Hum Ani Asi Season Arabaya Hari. Meghalaya na Yumbu Oiduna Pangtok Kadriba Kuntrama Panchuba National Games Asiga Mari Lenana, Meghalaya State Olympic Association na Haijarak Padigi, Velodrome Amasung Fencing Court Asi Sengat Pagi Tangai Padaba Lakpani Hari. Rajapal na Mipamado Saruk Yariba Youth Affairs Amasung Sports ki Secretary Naurem Prabinda Hariba Mapam Ani Asi Semgat Naba Lambiya Naba Amasung Matam Chana Loisinduna National Game Asiginamak Sem Saduna Lainaba Kangan Ki Amaromda Mau Catholic Association in Mirkangbu Amagasu Rajapalga Unaki Unabaduda Mau Jati Singi Yaifana Batabak Sing Paikat Nabahona Bada Rajapal na Mateng Pangpiu Haijaki Operation Avyas ka Mari Lenana, Jiribam Amasung Senapati da Hayeng Mock Drill Ama Pangtokani Hari. Police, Civil Defense, Fire Department, Health, MSPDCL, Education Bibak yaw na Pangtok kadriba Mock Drill Asina, Nong Tagtagi Landara pa matam da Lokal kadaba Sexil Taurang Sing Adu, Paikat na Bagi Damaktani. Mock Drill Tauringay Manungda, Nong Tagtagi, Landara Kadore Haibagi Mangjaw na Sareng Kongba, Police ki Kutang da Miam da Paupiba, Matam Karigi Oina Hospital Sengat pa, Micham Hondok Pagi Tabak Tauram Sing Pangtokani Hari. Jiribam District Administration Topa Cherolam Hai, Jiribam Higher Secondary School Ground da Pangtok Kadriba Mock Drill Tauringay Manungda, Mateng Pangbinaba Apel Torkli. Amaromda Senapati Mini Secretariat Complex da Pangtok Kadriba Mock Drill Asiga Mari Lenana, Ngasi Jila Asigi Deputy Commissioner, Mamuni Dolena Sababati Oduna Mipamama Pangtok Kre. Umang may salapagi matang da miyambo hena bahaptahan bagi thorum ama. Divisional Forest Officer Bisnupur Forest Division Sinduna Kiam Baningsing Sanglen Bisnupur da ngasi pangtokre. Forest Fire Prevention and Management Scheme lising ani kunmari kunmungagi makata pangtokpa thorum aduda DFO Bisnupur Waikom Romabai Debi Nahai Jung Cultivation amasung lamay thabagi matam asi chanabana lamay thabagi thabak asi yariba makai Tauroidabani. Mangnai scheme masigi makada paikat payaba tabak sing paikatuna umang kanba amasung hingnabagi lambi thibadanatana akoy bagi khal ngaknaba punna hona minarsi. Sanga dagi miyoy bedal laungnagan ba laina sing khangan ba haiba hiramda Chandel Divisional Forest Officer na sinduna nomuyeba miyambu bahaptahan bagi thorom ama Chandel jilagi Jawfo Village da laiba Jawfo Upper Primary School da ngasi pangtokre. Thorom aduda jila asigi headquarter da laiba tongan ba school teruki oja amasung mahiroi singna saruk yaki. Thorom aduda wangang bada DFO Chandel Dr. N. Munal mitay na hai Chandel jila asi umang marang kaina laibana laina sandok pangamba sa uchet tingkang laitabanate. Scrub typhus, dengue, rabies, amadi atay viral oiba lainana na badigi miyobigi punsi kaya manglibani maramas na hariba lainasing asidagi section na laiba haibasi yam namak tangay pade. Aikoigi environment kansi, aikoigi ecology kansi, aikoigi masimang nunghuni yekadoriba biodiversity kansi harigati, aikoigi amatangayriba paisi environment kanbada aina satra ama oina tawbangamba tabak si karino harigati uwa thajinbani aduna yari makai
handak lakadoriba koi ban maso celebration means umangi oiba maso festival ma aikoi na tawgani hairiba sijasu aikoi khudimak pana uamam thajinsi tabiriba pawasi Akashbani Imphal degini Bharat Myanmar ngamkai da leiba Chandel jila gi New Somtar Kulmaya da Assam Rifles ka kuthoknabada lalahwa tara sire hari Paukran hai kuthoknariba jaga asi Khengjoi block ki manung chanba Molcham police station gi manung chanani Bharat Myanmar ngamkai gi border pillar humpu mathoi amasung humpu ni thoi maya nangna ngarang numidang waram kuthoknabagi thodok adu thokibani hari thodok adu da lalahwa tara hatki amasung kujukulai kyamrum phagapa ngamle hari haujimaki oina sirba lalahwa sing adu masak maming khangba ngamdri akupa paw ngairi State Central Library Imphal ki Computer Lab hangdokle masida internet amasung Wi-Fi ki khudong chaba yauna tangai fadaba documents sing print amasung download toba yaragani haina State Central Library Imphal ki chief librarian RK Urmila Devi na thokpa cherolaman hari amaromda Raja Ram Mohan Roy Library Foundation Kolkata gi makada lairik sing pithabagi thabak chatharba haure maramaduna library chalairiba NGO amasung voluntary organization singna mari leinaba che chang sing office matamda puraktuna lairik laurba yagani hari Manipuri University gi DBT Builder amasung Department of Life Sciences na punna sinduna tha sigi manga digi chatharakiba numitarani gi oiba National Education Policy lisingani kungi syllabus ka mari lena college orja singi oiba biological tools amasung technique ki matang da chatharakiba thoram Manipur University gi Life Sciences Department ta loisin kre thoram adugi manung channa saruk yakiba oja singda training piba khak natana atopa research institution singdegi lakpa oja singna wangang ki Thauramasi pangthokpagi maroiba pandamdi English ingani kundagi ek ondana chatnaba horaklaba National Education Policy gi syllabus ki matung ina biology gi manung chaliba botany amasung zoology gi practical amasung theory da hapsil lagliba anoba parasing asi mairoi singda line takpa ngamnabagi damaktani hari Pharmacy Practice Regulation lisingani tara manga haibasigi matangda pharmacy phamliba singi oiba counseling program ama lamphel par Imphal da leba Manipur State Pharmacy Council gi conference hall da pangtokre Manipur State Pharmacy Council na sinba thorum aduda saruk yariba pharmacy singda pharmacy eki gazette copy yauna tongan ba polam sing yen thoki thorum aduda akang ai singna pharmacy practice regulation amasung atai ek singi matangda wangang ki Chandel jila da gari thauriba singna traffic ki niti niyom ngaknaba amasung lambi gi khudongtiba thokdok singdagi ngakthoknaba pandamda ngasi district headquarters Chandel da achat ok sing check tawgi thabak chathakre maduda police na helmet uptaba gari thorpa sing phabaga loina district police Chandel na ahal orba singda helmet khusinaki All Manipur BDF Employees Association na taliba dabi sing Social Development Association Kangsup Imphal West lamsang na sawali hari cherola madalup asin hai BDF sing na makhoi gi dabi sing tanduna ngarang dagi changsing kiba pen down amasung gun down khongjang asi Kangchup kharam da leiriba khunja punamana sawgatli hari BJP ki hanagi pradhan sing amasung Thobal jila gi singa khulgi BJP lusing basing ngarang Congress sa sangkre Wangkem Kendra da pangthokiba thoram amada makhoibu MPCC ki President Kaisam Megachandana taramna okki Akashbani Imphal dagi pau tabiri Ngaksel Mantri Rajnath Singh na hairi Operation Sindur asi haukiba chehi kya da Pakistan amasung Pakistan occupied Jammu Kashmir dagi chatharakiba terrorist attack singi chapchaba pakum pibani Lanmi gi tara manga suba corps Badami Bark Cantonment da Lanmi sing da wangang bada mahangna Operation Sindur mai pangna chathanaba honabada Bharat Lanmi na thauna phana mayok nang khibabu thagatpa phongdokki Rajnath Singh hai haujiti malemgi miyamna daita yaugdaba Pakistan na Bharat singna lagba sing ure Pakistan da lariba nuclear kulai singi matangda wahang hangladuna mahang hai Pakistan gi nuclear kulai sing International Atomic Energy Agency gi miyang makhada loksingadabani Operation Sindur gi matangda Rajnath Singh na Jammu Kashmir chatpa asi ngasi gi asina ahanbani manghai terrorism amasung wari sanaba haibasi kaidongnungsu punna chatpa yaroi Pakistan karigumba tungda wari sasi hairabasu Pakistan occupied Jammu Kashmir amasung terrorism haiba hiramsi khaktada wari sanagadabani Kendra gi mapan thoram mantri Dr. H. Jaishankar na Bharat amasung Pakistan gi marakta atopa leibak amana sangtai nabagi wafam leite hari mangnai Islamabad ka mayona ba haibasi leibak ani gi marakta oigadabani Naidri da pangtopa thoram amada paumi sing da wangang bada Dr. Jaishankar na hai Pakistan ga wari sanasi hairabadi makoina ain kaina loksing kiba Bharat ki lam Pakistan occupied Kashmir loktopagi matang khaktada oigadabani mangnai sahi kyadagi leibak asina amatta oina hariba wafam asi yanaduna lakpani amadi masida Bharat ki Hongbal leite
Shri Jaishankar hai Pradhan Mantri Narendra Modi na Pakistan ga wari sanasi hairabasu terrorist ki maram khakta oigadabani haina mayek sengna phongdokhrabani mangnai Pakistan da terrorist kaya marum lei makoi sing adu singnarapagaloina mafam adu leiba terrorist sing gi infrastructure sing tugaigadabani Bharat amasung Pakistan gi marakta nomai kapnaba amasung military gi thabak thorom sing lepagi matangda wafam sing phongdol aduna mantri nai Nai Delhi na Islamabad Khangan kibagi wafam di terrorist sing gi infrastructure sing khakta target tawani amasung masida Pakistan gi military sing na kut thingjilakanu haibani adumai namak hairibo wafam adu Pakistan na nathaiduna nomai kapsilakibani mangnai satellite ki picture amasung Matungina Bharat na Pakistan gi mafam kaya yamna mang tahan kibagi haibadugi mat sakhi lei Punjab Police na drug ki mayokta changching kiba operation amada Deputy Superintendent of Police phare Raijadugi DGP Gaurav Yadav na hai jail manungda mobile phone pisinba drug larombagi thabak tharomda mapung phana saruk yaba amasung masiga mari lenana UPI account ki khutangda sel lobagi damak prison security in charge ki thaupuriba DSP Gurpreet Singh phakibani Tijin baduda jail gi karmachari amasu phabangamki chathakiba operation aduda police na heroin kilogram mari sel oina lupa lakh manga makhai amasung kapaya rariba maru yauna pistol ama phagat pangamki jail manungda chathakiba thi humbagi thabak aduda mobile phone mapan smart watch mari kanigram yankai amadi atai nisagi polom sing phagat pangamki Kha thangba Kashmir gi Pulwama jila gi Awantipura da security force ka terrorist singa kuthona bagi thogokta terrorist ahum sire Kashmir gi IGP na Akasbani da hai security na ngasi ayuk chathakiba operation da khulai paiba terrorist ahum adu hatkibani makhoi gi haksang sing kuthona phamdagi lokhat pangamle adu moinamak siriba mioi sing adu masak maming khangba ngamdri Lanmi Jammu Kashmir amasung CRPF ki apunba kangbu na ngasi ayuk Nadar Tal lamdamda thi humagi tabak chathakibani maduda hana lotuna leramba terrorist singa nomai kapsilakpadagi nakal anigi ta kut thonabagi thogdok adu thokkibani hauzik sanabagi pau Khangembam James tagi Oinam Kendra Kangkhut ahanba lining thok sanamahi Players Memorial Kendra Wise League Cum Knockout Open Kang Tournament ki final changle lining thok sanamahi Kang Association asinduna pangthokliba tournament asigi ngasi sanakiba ahanba semi final da Oinam Kangkhut na Nambol Kangkhut pu Panjil kunmanga train thoida thoikre Taruk suba Kayo Trophy gi ngasi sanakiba match ta team Wahengbam na YSFC Khela Khongbu Panjil Mari Anida thoikre First State League Village Open Football Tournament ki ngasi sanakiba match ta Haurei BFC ga Kha Sanjimam ga Panjil amta chanandra draw chatkre atopa match amada RFC Sanjimam na Naharup FC bu Panjil taruk sinoda thoikre Tramanga suba Imphal Senior Women Football League ki ngasi sanakiba match ta Manipuri United FC na The Young Welfare Club pu Panjil ani amada maithi papikre All India Football Federation na sinduna pangthokpa Second Premier League ki ngasi sanakiba match ta Rising Athletic Union na Classic Football Academy bu Panjil ama sinoda thoikre ani suba match ta Youth Social Welfare Association na Salgolmal United pu Panjil ani sinoda maithi papikre Third MNCA Men Under 19 One Day Trophy gi ngasi sanakiba quarter final match ta ESU Wangkhaina AKSDO Khangabok pu rantara da maithi ba pikre Chhattisgarh gi RKM Ashram Ground Nayanpur da sathariba nupa gi Under 20 National Football Championship ki ngasi sanakiba match amada Manipur na Uttar Pradesh pu Panjil ani sinoda maithi ba pikre Rajesh Thakachari James aroibada maroiba pau Rajapal Ajay Kumar Balana Sabapati oiduna Governor in Council gi bipam ngasi Raj Bhavan da pangthokre Kumalampa ki velodrome amasung fencing court senggatnabagi matangda su khanakre Bharat Myanmar ngamkhaida leiba Chandel jila gi New Somtar Khulmayada Assam Rifles ka khut thoknabada lalobotara sire hari Ngaksel Mantri Rajnath Singh hari Operation Sindur asi haukiba chahi kyada Pakistan amasung Pakistan occupied Jammu Kashmir gi chatharkiba terrorist attack singi chapchapa pakum pibani Kendra gi mapan thawra mantri Dr. S. Jaishankar na Bharat amasung Pakistan gi marakta atopa lebak amana sangtainabagi wafam leite hari amasung jail da leriba bondi singda drug supply tawbaga mari renana Punjab Police na Deputy Superintendent of Police phare Paulo Jare